ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯌꯨꯛꯇ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯏꯕ ꯏꯌꯥꯝꯕꯒꯤ ꯃꯆꯥ ꯑꯃꯒ. ꯁꯤꯁꯦ ꯀꯩ ꯂꯥꯏꯁꯪꯅꯦꯕ? ꯑꯁꯤꯒꯤ ꯂꯥꯏꯁꯪꯁꯦ ꯕꯥꯃꯣꯟ. ꯁꯤ ꯕꯥꯃꯣꯟꯅꯦꯕꯀꯣ. ꯕꯥꯃꯣꯟꯒꯤ ꯂꯥꯏꯁꯪ. ꯑꯩꯁꯦ ꯍꯧꯖꯤꯛ ꯊꯧꯕꯥꯜ ꯑꯁꯣꯛꯄꯝ ꯃꯈꯥ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯊꯧꯕꯥꯜ ꯃꯌꯥꯏ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗ ꯂꯩꯌꯦꯕ. ꯉꯔꯥꯡꯗꯒꯤ ꯁꯨꯝ ꯂꯩꯕꯅꯦ. ꯑꯗꯣ ꯑꯩꯁꯦ ꯕ꯭ꯔꯁꯀꯨꯝꯕ ꯁꯨꯝ ꯊꯤꯕ ꯁꯨꯝ ꯊꯣꯛꯂꯛꯏ. ꯑꯗꯣꯝꯇ ꯕ꯭ꯔꯁ ꯑꯝꯇ ꯐꯪꯉꯀꯥꯟꯗ ꯍꯣꯔꯦꯟ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ. ꯌꯨꯝ ꯌꯧꯔꯀꯥꯟꯗ. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯒ ꯗꯗꯥꯒꯤ ꯃꯆꯥꯗꯨꯒ ꯗꯗꯥꯒꯤ ꯃꯆꯥꯗꯣ ꯑꯗꯨꯒ ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯦ. ꯑꯩꯈꯣꯏ ꯇꯟ ꯆꯥꯒꯦꯅ ꯊꯣꯛꯂꯛꯄ. ꯇꯟ ꯆꯥꯒꯦ ꯊꯣꯛꯂꯛꯄ. ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄꯅꯦ. ꯋꯥꯛꯀꯤꯡ ꯊꯣꯛꯂꯛꯄ. ꯑꯗꯣ ꯑꯁꯥꯏꯕꯨꯛ ꯁꯨꯝ ꯌꯧꯁꯜꯂꯨꯈꯤꯅꯤ. ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯇꯟ ꯆꯥꯗꯣꯏꯕꯀꯣ. ꯇꯟ ꯆꯥꯁꯦ. ꯑꯗꯨꯅ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯛꯀꯥꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤꯅꯦ. ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯒꯦꯅ ꯇꯧꯔꯒ ꯁꯪꯗ ꯂꯩꯔꯦ. ꯑꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩꯁꯦ ꯉꯔꯥꯡꯁꯨ ꯑꯥꯗ ꯐꯟ ꯇꯨꯝꯃꯛꯇꯦꯕꯀꯣ. ꯑꯗꯨꯅ ꯐꯟ ꯇꯨꯝꯃꯨꯔꯦ. ꯐꯟꯅ ꯇꯨꯝꯊꯍꯧꯔꯦꯕꯀꯣ. ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯌꯥꯝ ꯄꯥꯛ ꯁꯪꯗ꯭ꯔꯦ. ꯉꯁꯥꯏ ꯆꯥꯛ ꯈꯔꯗꯤ ꯑꯗꯨꯝ ꯆꯥꯁꯜꯂꯦ. ꯁꯤꯗ ꯑꯩꯅ ꯁꯤ ꯌꯧꯔꯀꯥꯟꯗ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯆꯥꯛ ꯈꯔꯗꯤ ꯆꯥꯈ꯭ꯔꯦꯕ. ꯉꯁꯥꯏ ꯏꯟꯖꯥꯡꯗꯣ ꯀꯩꯀꯩ ꯏꯟꯖꯥꯡꯅꯣꯗꯤ ꯈꯪꯗꯦꯕ. ꯑꯗꯣ ꯉꯔꯥꯡꯒꯤ ꯄꯣꯛ ꯊꯣꯡꯕꯗꯣ ꯑꯗꯨꯗꯨꯒ ꯈꯤꯇꯪ ꯆꯥꯈ꯭ꯔꯦ. ꯑꯗꯣ ꯑꯩꯁꯦ ꯁꯤꯒꯤ ꯑꯩ ꯀꯥꯁꯤꯗꯣ ꯀꯥꯔꯄꯦꯠ ꯊꯥꯖꯤꯟꯕꯅꯦꯕ. ꯈꯤꯇꯪꯈꯛ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯣꯏ ꯀꯥꯗ ꯂꯦꯝꯕꯗꯣ ꯑꯔꯦꯝꯕꯗꯨꯅ ꯈꯤꯇꯪꯈꯛ ꯊꯥꯖꯤꯟꯕ. ꯁꯤꯒꯤ ꯇ꯭ꯔꯤꯄꯥꯟꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯆꯦꯔꯪꯗꯣ ꯑꯗꯨꯗꯨꯒ ꯀꯥꯔꯄꯦꯠ ꯈꯤꯇꯪ ꯂꯦꯝꯕꯗꯨꯒ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯅꯥꯟꯅꯕ ꯈꯤꯇꯪ ꯂꯨꯛ ꯑꯃ ꯇꯧꯔꯦ ꯁꯨꯃꯥꯏꯅ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯀꯥꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯦ. ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯅꯞꯈꯤꯒꯦ. ꯅꯞꯇ꯭ꯔꯤꯕ ꯁꯤ ꯀꯩꯅꯣꯁꯦ ꯁꯦꯂꯣ ꯇꯦꯞ ꯑꯝꯇ ꯅꯞꯈꯤꯒꯦꯕ. ꯑꯗꯨꯒ ꯅꯞꯄ ꯂꯣꯏꯔꯒ ꯋꯥꯛꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯈꯤꯅꯤ. ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ. ꯂꯣꯏꯔꯦ ꯂꯣꯏꯁꯟꯕ. ꯑꯗꯣ ꯁꯤꯁꯨ ꯂꯣꯏ ꯅꯞꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯞꯀꯅꯦꯅ ꯍꯥꯏꯕꯗꯣ ꯁꯦꯂꯣ ꯇꯦꯞ ꯅꯞꯁꯟꯒꯅꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯃꯇꯥꯏ ꯀꯩꯅꯣꯁꯦ ꯁꯨꯝ ꯍꯨꯒꯠꯂꯛꯇꯅꯕ ꯍꯥꯏꯐꯦꯠ ꯁꯨꯝ ꯅꯞꯁꯟꯈ꯭ꯔꯦ. ꯑꯗꯣ ꯑꯩ ꯁꯤꯒꯤꯗ ꯍꯥꯄꯛꯇꯣꯏꯁꯦ ꯁꯤꯗ ꯗꯁꯕꯤꯟ ꯃꯆꯥ ꯑꯃ ꯊꯝꯃꯛꯈꯤꯅꯦꯕꯀꯣ. ꯕꯣꯛꯁ ꯃꯆꯥ ꯑꯃ. ꯑꯗꯨꯒ ꯃꯄꯥꯟꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥ ꯃꯆꯥ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯄꯦꯠꯀꯤ ꯇꯥꯏꯞꯇꯀꯣ ꯑꯃ ꯊꯝꯈꯤꯅꯤ. ꯀꯩꯒꯤꯅꯣꯗ ꯈꯣꯡꯅ ꯁꯨꯝ ꯆꯄꯜ ꯌꯥꯎꯔ ꯆꯪꯉꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ. ꯆꯄꯜ ꯊꯝꯃꯝꯅꯕ ꯅꯠꯇ꯭ꯔꯒ ꯆꯄꯜꯒꯨꯝꯕ ꯇꯩꯊꯣꯛꯑꯒ ꯄꯨꯁꯟꯅꯤꯡꯉꯛꯑꯁꯨꯀꯣ. ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯃꯗꯤ ꯊꯝꯈꯤꯅꯤ. ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦꯕ. ꯑꯩ ꯄꯣꯛ ꯅꯨꯃꯤꯠ ꯆꯞ ꯆꯥꯅꯁꯨ ꯇꯥꯕ ꯃꯟꯗꯦꯁꯨ ꯇꯥꯕ. ꯑꯗꯨꯒ ꯄ꯭ꯂꯁ ꯗꯦꯠꯇꯨꯁꯨ ꯐꯤꯛꯁ ꯆꯞ ꯆꯥꯅ ꯇꯥꯕ. ꯑꯗꯣ ꯉꯁꯤꯁꯦ ꯕꯥꯔꯗꯦꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯒꯗꯕꯅꯦ. ꯑꯗꯨ ꯇꯧꯔꯔꯣꯏ. ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯕꯥ ꯍꯣꯏ ꯑꯥꯗ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕꯅꯤꯅ ꯉꯁꯤ ꯇꯧꯔꯔꯣꯏꯕ. ꯑꯗꯣ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯕꯥ ꯍꯜꯂꯛꯑꯀꯥꯟꯗ ꯀꯣꯟꯅ ꯑꯣꯏꯅ ꯇꯧꯔꯅꯤ. ꯁꯟꯗꯦꯅꯦ ꯍꯟꯗꯛꯀꯤ ꯀꯃꯤꯡ ꯁꯟꯗꯦꯁꯤꯗ ꯑꯣꯏꯅ. ꯌꯨꯝꯗꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯑꯥꯗ ꯇꯧꯔꯁꯨ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯇꯧꯔꯁꯨ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ. ꯁꯨꯝ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧ. ꯉꯁꯤꯒꯤꯗꯤ ꯂꯥꯏ ꯑꯣꯏꯅ ꯈꯣꯏꯔꯝꯖꯈ꯭ꯔꯦꯕ ꯑꯩꯅ. ꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯅꯤꯖꯈ꯭ꯔꯦꯕ. ꯑꯗꯨꯅ ꯋꯥꯛꯀꯤꯡꯗꯣ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ. ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯆꯠꯂꯨꯈꯤꯒꯦ. ꯑꯗꯨꯗꯤ ꯊꯥꯁꯨ ꯌꯥꯝ ꯐꯖꯩꯅ ꯌꯦꯡꯈꯤꯒꯦ ꯉꯥꯛꯇ. ꯑꯩꯁꯦ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯦ. ꯑꯩꯈꯣꯏ ꯕꯣꯛꯁꯨ ꯆꯥꯈ꯭ꯔꯦꯕꯀꯣ. ꯑꯗꯣ ꯑꯩ ꯈꯛꯇꯪ ꯉꯥꯏꯔꯦ ꯆꯥꯗ꯭ꯔꯤꯁꯦ. ꯑꯗꯣ ꯑꯩꯁꯦ ꯑꯝꯇ ꯆꯥꯅꯕ ꯇꯧꯈꯤꯒꯦ. ꯌꯦꯟꯖꯥꯡꯁꯦꯀꯣ ꯑꯗꯨꯝ ꯃꯊꯦꯜ ꯑꯗꯨꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ. ꯑꯩ ꯎꯠꯂꯛꯀꯦꯀꯣ. ꯁꯤꯗ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ. ꯁꯤ ꯉꯁꯥꯏꯒꯤ ꯃꯥꯜꯂꯦ. ꯁꯤ ꯀꯥꯡꯁꯣꯏ ꯂꯩꯔꯦ. ꯁꯤꯅ ꯉꯔꯥꯡꯒꯤ ꯑꯣꯛ ꯊꯣꯡꯕꯗꯣ. ꯑꯗꯨꯒ ꯁꯤ ꯍꯩ ꯃꯍꯤ ꯑꯃꯒ ꯑꯗꯨꯒ ꯆꯥꯈꯤꯒꯦ. ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯈꯤꯇ ꯊꯛꯀꯦ. ꯆꯥꯕꯨ ꯆꯥꯅꯤꯡꯈ꯭ꯔꯦꯗ ꯊꯥꯎꯁꯤꯗꯤ. ꯀꯥꯡꯁꯣꯏꯁꯦ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯒꯦ. ꯀꯥꯡꯁꯣꯏ ꯍꯥꯟꯅ ꯆꯥꯒꯗꯕꯅꯤ. ꯊꯥꯎ ꯊꯨꯝ ꯄꯨꯔꯥ ꯐꯄꯣꯟꯇꯦꯕ ꯀꯩꯁꯨ.
ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯗꯤ ꯑꯗꯨꯝ ꯆꯥꯁꯟꯗꯣꯔꯦ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯆꯥꯁꯟꯒꯗꯧꯔꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯈꯣꯡꯒꯤ ꯄꯥꯔꯠꯅꯦꯕꯀꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯑꯝꯇ ꯆꯥꯈꯤꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨ ꯍꯩ ꯃꯍꯤꯒꯁꯦ ꯑꯃꯨꯛ ꯊꯛꯑꯗꯤ ꯍꯥꯎꯋꯦ ꯍꯩ ꯃꯍꯤ ꯑꯃꯨꯛ ꯊꯛꯆꯟꯕꯁꯤꯗꯤ ꯆꯥꯛ ꯆꯥꯅ ꯍꯋꯥꯏꯁꯦ ꯑꯝꯇꯪ ꯌꯦꯡꯒꯦ ꯑꯁ ꯍꯋꯥꯏꯁꯦ ꯆꯥ ꯌꯥꯔꯣꯏ ꯆꯥꯔꯔꯣꯏ ꯍꯋꯥꯏ ꯀꯩꯅꯣꯝ ꯌꯥꯎꯔꯦ ꯑꯁ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯋꯥꯔꯦ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯊꯥꯎ ꯆꯥꯕ ꯌꯥꯗꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯊꯥꯎꯁꯦ ꯆꯥꯕꯗꯤ ꯐꯠꯇ꯭ꯔꯕꯅꯦ ꯑꯗꯣ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯁꯨꯝ ꯉꯥꯛꯇꯪ ꯀꯩꯅꯣ ꯁꯨꯝ ꯆꯠꯄ ꯑꯣꯏꯅꯀꯣ ꯒꯦꯠꯇꯣ ꯑꯝꯇ ꯂꯣꯟꯁꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯀꯩꯅꯣ ꯏꯗꯤꯇꯤꯡꯗ ꯑꯃꯨꯛ ꯊꯥꯗꯅꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯑꯗꯨ ꯑꯝꯇ ꯂꯣꯟꯁꯤꯜꯂꯨꯒꯦ ꯒꯦꯠꯇꯣ ꯍꯥꯟꯅ ꯑꯩꯁꯦ ꯒꯦꯠ ꯂꯣꯟꯁꯤꯜꯂꯨꯔꯦ ꯑꯗꯨꯒ ꯆꯪꯉꯛꯑꯦ ꯏꯃꯨꯡꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯗꯁꯕꯤꯟ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯍꯌꯦꯡ ꯎꯠꯂꯛꯑꯒꯦ ꯉꯁꯤꯗꯤ ꯎꯔꯔꯣꯏ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟꯁꯨ ꯁꯣꯏꯗꯅ ꯄꯤꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯔ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯒꯤꯐ ꯑꯣꯏꯕꯗ ꯃꯌꯥꯝꯁꯨ ꯑꯩ ꯀꯥꯎꯖꯗꯦꯕꯀꯣ ꯑꯗꯨꯝ ꯑꯩ ꯇꯧꯒꯅꯤ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯕꯥ ꯅꯥꯕꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯔ ꯇꯧꯕ ꯂꯩꯕꯒꯤꯅꯦ ꯈꯔ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯑꯗꯨ ꯈꯪꯗꯦ ꯒꯥꯔꯤꯁꯨ ꯄꯪꯆꯔ ꯑꯃꯨꯛ ꯑꯣꯏꯍꯧꯔꯦ ꯉꯁꯥꯏ ꯑꯩꯅ ꯁꯨꯝ ꯊꯧꯗꯣꯛꯎꯒꯦ ꯇꯧꯕꯗ ꯑꯗꯣ ꯍꯌꯦꯡ ꯐꯣꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯝꯇ ꯇꯧꯔꯨꯔꯅꯤ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ